Sakhangdabasingna Imphal West District ki Chingmairungda leiba former Sergeant Moirangthem puramlaba Dr. GS Moirangthem ki geta hand grenade ama thamlamle hairi hand grenade adu two line paper amagi mathakta tholamki loinana paper aduda KCW PWG last warning haina su tharamki hairi loinana Manipur Police ki bomb squad yawba team amana mafam aduda Sangsinlaba matung tekta kaidana bom adu lokhatkre hari loinana thong adu selkhai tungkhai ga mari leinana chatharakpa oiramba yai haina su Manipur Police ki maikaidagi phongdoklomba ga loinana thong adu gi matangda thijinba hokre haina Police ki maikaidagi phongdoklali